Welcome to our channel Russell Education. Ngasi khuni nei nagadoriba asi Oscar Award ki maramdani 2024 gi Oscar Award asi kana na phangkhibno amadi Oscar Award ki maramda competitive examination da yamna toina hanganba point jingni masi topic asi yamna kana gadoba topic ni 2024 gi Oscar Award ki maramda nei nadringai mamangda ko Oscar Award ki statistic GK gi maramda khara nei nakisi Oscar Award ka mari leinaba competitive examination sing da hangan ba question sing kharai ko hojik nei na si imti masigi local iba point sing asi competitive examination sing da yamna hangan ba point ngaktani masi maru oina hoina note to salu amadi masi khangjan da kana gadaba point ngaktani han bada koi masi Oscar award si karino haibadu khangna honna si Oscar award asi 1927 da establish to khibni masigi award asi academy award hairagasu khangnei aduga masigi award asi ahanbada 1929 da award asi piba hauki aduga mathangi point na Oscar award asi kanana pibano hairagadi Academy of Motion Picture Arts and Sciences Oscar award si kanana pi Academy of Motion Picture Arts and Sciences Oscar award asi Prithivida ekoi film gi oiba award to khaidagi kena toba maru oiba award ne haina mayamna khannawa award ani hojik phawda khwaidagi yamna Oscar award phangiba film si karambano hairagadi Titanic film mayamna Titanic film si yengnaramgani yamna fajaba film ni Oscar award ihan hana phangkiba actor hairagadi kanano Oscar award ihan hana phangkiba actor si Emile Jennings India da mukla asi India gi oina ihan hana Oscar award phangkibsi kanana phangki Bhanu Athaya karma sahida 1983 da Gandhi film gi costume designing gi aduga India gi oina ahanba Oscar award ki nominate tawkiba film ji karambano hairagadi Mother India 1957 da aduga magi director Mehboob Khan masi moi Oscar award phangmadi nate nominate tawba India dagi kana na Oscar award phangkhrabano haibadu amagi ko neinasi Bhanu Athia sina 1983 da mana Oscar award phangki Satyajit Ray 1992 da Oscar award phangki Resul Pokuti 2009 da Gulzar na su 2009 da AR Rahman su 2009 da 2003 da na Kartiki Gonsalves and Gunit Monga Mukhoy ani sina 2003 da Oscar Award India gi oina phangki makha tharakpada Keravani ga Chandra Bose kana 2023 da Natu Natu hairibe isai adugi Oscar Award phangki ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯃꯨꯛ 2024 ꯒꯤ ꯑꯣꯁꯀꯥꯔ ꯑꯦꯋꯥꯔꯗꯀꯤ ꯃꯔꯝꯗ ꯑꯃꯨꯛ ꯅꯩꯅꯔꯁꯤ 2024 ꯒꯤ ꯑꯣꯁꯀꯥꯔ ꯑꯦꯋꯥꯔꯗꯁꯤ ꯀꯔꯥꯏꯗ ꯄꯥꯡꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯚꯦꯅꯨꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯃꯐꯝꯁꯤ ꯀꯔꯥꯏꯋꯥꯏꯗꯅꯣ ꯗꯣꯜꯕꯤ ꯊꯤꯌꯦꯇꯔ ꯍꯥꯏꯔꯤꯕ ꯗꯣꯜꯕꯤ ꯊꯤꯌꯦꯇꯔ ꯑꯁꯤꯅ ꯀꯔꯥꯏꯋꯥꯏꯗ ꯂꯩꯕ USA ꯒꯤ ꯂꯣꯁ ꯑꯦꯟꯖꯦꯜꯁꯇ ꯂꯩꯕ ꯃꯁꯤꯒꯤ ꯄꯣꯏꯟꯠ ꯑꯁꯤ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯕ ꯅꯨꯡꯉꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯀꯨꯏꯅ ꯀꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯅꯤꯡꯁꯤꯡꯕꯤꯔꯣ ꯃꯥꯒꯤ ꯄꯥꯡꯊꯣꯛꯈꯤꯕ ꯃꯐꯝꯁꯤ ꯅꯤꯡꯁꯤꯡꯅꯅꯕ ꯑꯣꯁꯀꯥꯔ ꯑꯦꯋꯥꯔꯗ ꯑꯁꯤ ꯗꯣꯜ ꯊꯤꯜꯂꯒ ꯗꯣꯜꯕꯤ ꯊꯤꯌꯦꯇꯔꯗ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯅ ꯅꯤꯡꯁꯤꯡꯕꯤꯔꯣ ꯑꯣꯁꯀꯥꯔ ꯑꯦꯋꯥꯔꯗ ꯑꯁꯤ ꯗꯣꯜ ꯊꯤꯜꯂꯒ ꯗꯣꯜꯕꯤ ꯊꯤꯌꯦꯇꯔꯗ ꯄꯥꯡꯊꯣꯛꯈꯤ ꯀꯌꯥꯔꯛ ꯁꯨꯕꯅꯣ ꯍꯥꯏꯔꯒꯅ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈ꯭ꯔꯤꯁꯤ 96 ꯁꯨꯕ ꯑꯦꯋꯥꯔꯗ ꯁꯦꯔꯤꯃꯅꯤꯅꯦꯕ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈ꯭ꯔꯤꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯇꯥꯔꯤꯛꯅ ꯀꯔꯝ ꯀꯥꯟꯗ 10 March 2024 ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯇꯥꯏꯃꯤꯡꯗꯅ 11 March 2024 ꯃꯈꯥ ꯇꯥꯔꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯑꯣꯁꯀꯥꯔ ꯅꯣꯃꯤꯅꯦꯁꯟ ꯐꯪꯈꯤꯕ 2024 ꯒꯤꯁꯤ ꯀꯔꯝꯕ ꯐꯤꯂꯝꯅꯣ ꯍꯥꯏꯔꯒꯗꯤ Oppenheimer mana nomination kya fangki nomination 13 fangki hai aduga Oscar award asina kanana host tawki Jimmy Kimmel na host tawki 2024 gi Oscar award ki damak Indian origin India dagi hokiba Canadian filmmaker Nisha Pahujas ki film To Kill a Tiger hariba film asi Oscar award ki damak nomination tawki ma award ti fangki de yamna maru oiba point ama mung la youngest brother sister to receive Oscar award twice hairagdi kana Billy and Phineas Connell khwaidagi sahi nauna machin mapada Oscar award phangkibsi handak sahi ki 2024 fogsida Billy and Phineas Connell sina oiki 2024 gi best actress award sina Emma Stone hariba actress asina fangki karamba film gi Four Things hariba film asigi point asi ningsingba nungainanabagi damak masigi sentence asi ningsingo
ꯑꯩꯒꯤ ꯏꯃꯥꯅ ꯑꯣꯁꯀꯥꯔ ꯑꯦꯋꯥꯔꯗꯀꯤ ꯕꯦꯁ ꯑꯦꯛꯇ꯭ꯔꯦꯁ ꯑꯦꯋꯥꯔꯗ ꯐꯪꯈꯤ꯫ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯔꯛꯀꯦ, ꯑꯩꯒꯤ ꯏꯃꯥꯅ ꯑꯣꯁꯀꯥꯔ ꯑꯦꯋꯥꯔꯗꯀꯤ ꯕꯦꯁ ꯑꯦꯛꯇ꯭ꯔꯦꯁ ꯑꯦꯋꯥꯔꯗ ꯐꯪꯈꯤ꯫ ꯑꯣꯁꯀꯥꯔ ꯑꯦꯋꯥꯔꯗꯀꯤ ꯕꯦꯁ ꯑꯦꯛꯇ꯭ꯔꯦꯁ ꯁꯤ ꯀꯅꯥꯅ ꯐꯪꯈꯤꯕ? ꯑꯩꯒꯤ ꯏꯃꯥꯅ, ꯑꯩꯒꯤ ꯏꯃꯥꯗꯒꯤ ꯂꯧꯊꯔꯒ ꯏꯃꯥ ꯁ꯭ꯇꯣꯟꯅ ꯐꯪꯉꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯗꯧꯕ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯕꯦꯁ ꯑꯦꯛꯇꯔ ꯑꯦꯋꯥꯔꯗ ꯑꯁꯤꯅ ꯀꯅꯥꯅ ꯐꯪꯈꯤ? ꯀꯤꯂꯤꯌꯟ ꯃꯨꯔꯐꯤ꯫ ꯀꯔꯝꯕ ꯐꯤꯂꯝꯒꯤ? ꯑꯣꯄꯦꯟꯍꯥꯏꯃꯔꯒꯤ꯫ ꯃꯍꯥꯛꯀꯤ ꯄꯤꯛꯆꯔ ꯑꯁꯤꯁꯨ ꯃꯁꯤꯗ ꯂꯩꯔꯦ, ꯌꯦꯡꯉꯣ, ꯃꯆꯤꯟ ꯀꯥꯊꯣꯛꯑꯒ ꯂꯩꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯕꯦꯁ ꯐꯤꯂꯝ ꯑꯦꯋꯥꯔꯗ ꯁꯤꯅ ꯀꯅꯥꯅ ꯐꯪꯈꯤ? ꯑꯣꯄꯦꯟꯍꯥꯏꯃꯔ꯫ ꯕꯦꯁ ꯗꯥꯏꯔꯦꯛꯇꯔ ꯑꯦꯋꯥꯔꯗ ꯁꯤꯁꯨ ꯑꯣꯄꯦꯟꯍꯥꯏꯃꯔꯒꯤ ꯗꯥꯏꯔꯦꯛꯇꯔ ꯈ꯭ꯔꯤꯁꯇꯣꯐꯔ ꯅꯣꯂꯟꯅ ꯐꯪꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯕꯦꯁ ꯏꯟꯇꯔꯅꯦꯁꯅꯦल ꯐꯤꯆꯔ ꯐꯤꯂꯝꯒꯤ ꯑꯦꯋꯥꯔꯗꯁꯤꯅ ꯀꯅꯥꯅ ꯐꯪꯈꯤ? ꯗ ꯖꯣꯟ ꯑꯣꯐ ꯏꯟꯇꯔꯦꯁ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯅ ꯕꯦꯁ ꯏꯟꯇꯔꯅꯦꯁꯅꯦल ꯐꯤꯆꯔ ꯐꯤꯂꯝ ꯑꯦꯋꯥꯔꯗ ꯐꯪꯈꯤ꯫ ꯕꯦꯁ ꯑꯦꯛꯇꯔ ꯏꯟ ꯁꯄꯣꯔटिꯡ ꯔꯣꯜꯅ ꯀꯅꯥꯅ ꯐꯪꯈꯤ? ꯔꯣꯕꯥꯔꯠ ꯗꯥꯎꯅꯤ ꯖꯨꯅꯤꯌꯔꯅ꯫ ꯐꯤꯂꯝꯅ ꯀꯔꯝꯕ ꯐꯤꯂꯝꯒꯤ? ꯑꯣꯄꯦꯟꯍꯥꯏꯃꯔ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯒꯤ ꯕꯦꯁ ꯑꯦꯛꯇ꯭ꯔꯦꯁ ꯏꯟ ꯁꯄꯣꯔटिꯡ ꯔꯣꯜ ꯗ꯭ꯋꯥꯏꯟ ꯖꯣ ꯔꯥꯟꯗꯣꯜꯐ꯫ ꯕꯦꯁ ꯗꯣꯀꯨꯃꯦꯟꯇꯔꯤ ꯐꯤꯆꯔ ꯐꯤꯂꯝꯅ ꯀꯔꯝꯕ ꯐꯤꯂꯝꯅ ꯐꯪꯈꯤ? 20 Days in Mariupol ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯅ ꯕꯦꯁ ꯗꯣꯀꯨꯃꯦꯟꯇꯔꯤ ꯐꯤꯆꯔ ꯐꯤꯂꯝꯒꯤ ꯑꯦꯋꯥꯔꯗ ꯑꯁꯤ ꯐꯪꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯕꯦꯁ ꯗꯣꯀꯨꯃꯦꯟꯇꯔꯤ ꯁꯣꯔꯠ ꯐꯤꯂꯝ ꯑꯦꯋꯥꯔꯗꯁꯤꯅ ꯗ ꯂꯥꯁ ꯔꯤꯄꯦꯌꯔ ꯁꯣꯞ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯅ ꯐꯪꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯕꯦꯁ ꯀꯁꯇ꯭ꯌꯨꯝ ꯗꯤꯖꯥꯏꯟ ꯑꯦꯋꯥꯔꯗꯁꯤꯅ ꯍꯣꯂꯤ ꯋꯥꯗꯤꯡꯇꯟꯅ ꯐꯪꯈꯤ, ꯄꯣꯔ ꯊꯤꯡꯁ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯒꯤ꯫ ꯑꯃꯨꯛ ꯕꯦꯁ ꯑꯦꯗꯥꯞꯇꯦꯗ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦ ꯑꯦꯋꯥꯔꯗ ꯑꯁꯤꯅ ꯑꯃꯦꯔꯤꯀꯟ ꯐꯤꯛꯁꯟ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯅ ꯐꯪꯈꯤ꯫ ꯕꯦꯁ ꯑꯣꯔꯤꯖꯤꯅꯦꯜ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦ ꯑꯦꯋꯥꯔꯗ ꯑꯁꯤꯅ ꯑꯦꯅꯥꯇꯣꯃꯤ ꯑꯣꯐ ꯑꯦ ꯐꯣꯜ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯅ ꯐꯪꯈꯤ꯫ ꯕꯦꯁ ꯑꯣꯔꯤꯖꯤꯅꯦꯜ ꯁꯣꯡ ꯑꯦꯋꯥꯔꯗ ꯑꯁꯤꯅ ꯀꯔꯝꯕ ꯏꯁꯩꯅ ꯐꯪꯈꯤꯕ? ꯋꯥꯠ ꯋꯥꯖ ꯑꯥꯏ ꯃꯦꯗ ꯐꯣꯔ ꯍꯥꯏꯔꯤꯕ ꯏꯁꯩ ꯑꯁꯤꯅ ꯕꯦꯁ ꯑꯣꯔꯤꯖꯤꯅꯦꯜ ꯁꯣꯡꯒꯤ ꯑꯦꯋꯥꯔꯗ ꯑꯁꯤ ꯐꯪꯈꯤ꯫ ꯃꯁꯤ ꯃꯃꯥꯡ ꯆꯍꯤꯗ 2023ꯗ ꯇꯨꯅ ꯐꯪꯈꯤꯕ ꯑꯦꯋꯥꯔꯗ ꯀꯦꯇꯦꯒꯣꯔꯤ ꯑꯗꯨꯅꯤ ꯕꯦꯁ ꯑꯣꯔꯤꯖꯤꯅꯦꯜ ꯁꯣꯡ ꯍꯥꯏꯔꯤꯕ ꯑꯁꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯕꯦꯁ ꯑꯦꯅꯤꯃꯦꯇꯦꯗ ꯐꯤꯆꯔ ꯐꯤꯂꯝ ꯑꯦꯋꯥꯔꯗ ꯑꯁꯤꯅ ꯗ ꯕꯣꯏ ꯑꯦꯟ ꯗ ꯍꯦꯔꯣꯟ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯅ ꯐꯪꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯕꯦꯁ ꯑꯦꯅꯤꯃꯦꯇꯦꯗ ꯁꯣꯔꯠ ꯐꯤꯂꯝ ꯑꯁꯤꯅ ꯋꯥꯔ ꯏꯖ ꯑꯣꯚꯔ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯅ ꯐꯪꯈꯤ꯫ ꯕꯦꯁ ꯍꯦꯌꯔ ꯑꯦꯟड ꯃꯦꯀꯞꯀꯤ ꯑꯦꯋꯥꯔꯗꯅ ꯄꯣꯔ ꯊꯤꯡꯁ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯅ ꯐꯪꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯕꯦꯁ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯤ ꯑꯦꯋꯥꯔꯗꯅ ꯑꯣꯄꯦꯟꯍꯥꯏꯃꯔ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯅ ꯐꯪꯈꯤ꯫ ꯕꯦꯁ ꯁꯥꯎꯟꯒꯤ ꯑꯦꯋꯥꯔꯗꯅ ꯗ ꯖꯣꯟ ꯑꯣꯐ ꯏꯟꯇꯔꯦꯁ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯅ ꯐꯪꯈꯤ꯫ ꯑꯔꯣꯏꯕꯗ ꯕꯦꯁ ꯐꯤꯂꯝ ꯏꯗꯤꯇꯤꯡꯒꯤ ꯑꯦꯋꯥꯔꯗꯅ ꯑꯣꯄꯦꯟꯍꯥꯏꯃꯔꯅ ꯐꯪꯈꯤ꯫ Subscribe to our YouTube channel Rasil Education for central government job exams and other important tips, shortcut methods, knowledge, job notification updates, etc.